ꯉꯁꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯏꯆꯝ ꯆꯝꯕ ꯃꯊꯦꯜꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯦꯕꯀꯣ ꯑꯗꯨꯝ ꯌꯥꯝ ꯆꯥꯅꯤꯡꯗꯕ ꯃꯊꯦꯜ ꯀꯩꯀꯥ ꯊꯥꯎ ꯀꯩꯀꯥꯗꯣ ꯌꯥꯝ ꯆꯥꯅꯤꯡꯗꯕ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯑꯆꯝꯕ ꯏꯔꯣꯟꯕ ꯑꯣꯏꯅ ꯇꯧꯔꯦꯕ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯗꯨ ꯏꯀꯥꯏꯊꯕꯤꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯌꯥꯝ ꯄꯥꯝꯕꯅꯤ ꯑꯗꯨꯝ ꯆꯥꯖꯔꯦ ꯑꯗꯨꯒ ꯑꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯇꯣꯟ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯑꯗꯨꯗꯨꯅꯦꯕꯀꯣ ꯁꯤꯅ ꯏꯂꯤꯁꯥ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯕꯣꯔꯥꯛꯇꯩ ꯐꯥꯔꯛꯄꯅꯦꯕ ꯏꯂꯤꯁꯥꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯥꯅꯤꯡꯉꯦ ꯑꯩꯈꯣꯏ ꯆꯧꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯥꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯧꯔꯦ ꯁꯨꯃꯥꯏꯅ ꯉꯧꯔꯦ ꯑꯃ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯃꯊꯦꯜ ꯑꯗꯨ ꯆꯥꯕ ꯍꯧꯔꯒꯦ ꯂꯞꯄꯦ ꯁꯦ ꯂꯩꯌꯦ 어떤 하는 장난이야. 잘했네 잘. Kan orang itu kan udah video tahu. chất 말해. 그냥 하이네. ꯑꯗꯨ ꯀꯣꯃꯦꯟꯗ ꯃꯤ ꯑꯃꯅ ꯍꯥꯏꯗꯤ ꯍꯦꯔꯣ ꯍꯥꯏꯗꯅ ꯀꯣꯃꯦꯟ ꯇꯧꯔꯛꯑꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯤꯠꯇ ꯀꯔꯤ ꯑꯣꯏꯅ ꯃꯥꯜꯂꯣꯏꯅꯣ ꯈꯪꯗꯦꯕ
ꯐꯖꯅ ꯉꯁꯤ hảo. Khuyên chồng lại đi xả dậy anh chỉ cha nó phá nếu mà chân anh sáng rất nụ hay là hào hỏng cha nó mà hào vì đấy vào khuyên chồng nó hào này ly chứ chả chị cầm đây Saya làm sao không được Mẹ ơi 짜부시 로이레버거 현장에서 그런 하오래 농아세 이잠 짱합니다. 영어 보통 너무 잘 그래. 농아세 이잠 짱함들 mẹ 뭐라 위노. 근데 cái thì 비수 cha cái nó cũng ngay ở 현장에서 그런 하오래. 근데 mẹ video sẽ tăng giờ lên lại cái thằng video đó mua hay đi anh nó mà video bây giờ là cái mua anh nó đó. Ado hay video sẽ tăng giờ lên lại cái mẹ bye bye like share subscribe to vào kênh mình phần video